ꯃꯌꯥꯝ ꯉꯁꯤꯗꯤ ꯍꯥꯏꯒꯦ Vida Production. Good morning everyone. ꯃꯌꯥꯝ ꯉꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯅ ꯂꯥꯛꯑꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯥꯡꯒꯠꯄ ꯉꯝꯗꯦ ꯍꯥꯏꯕꯀꯣ ꯊꯕꯛ ꯈꯔ ꯀꯟꯕꯗꯨꯒ ꯑꯗꯨꯒ ꯉꯁꯤ ꯑꯅꯧꯕ ꯑꯃ ꯄꯨꯅ ꯂꯥꯛꯑꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯑꯗꯣ ꯀꯩ ꯇꯧꯕ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯎꯠꯆꯔꯒ ꯃꯌꯥꯝ ꯌꯦꯡꯁꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯦꯕꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯗ ꯖꯤꯔꯨꯝ ꯈꯔ ꯊꯣꯡꯉꯦ ꯁꯤꯒꯅ ꯍꯋꯥꯏ ꯈꯔ ꯊꯣꯡꯉꯦ ꯑꯩ ꯁꯤꯒꯅ ꯏꯔꯣꯝꯕ ꯈꯔ ꯇꯧꯔꯦ ꯑꯗꯒꯤ ꯁꯤꯒꯅ ꯑꯩꯈꯣꯏꯒꯤ ꯃꯦꯇ꯭ꯔꯤꯜ ꯉꯥꯗꯣ ꯑꯗꯣ ꯑꯖꯥꯏꯕꯅꯦꯕ ꯀꯕꯥꯕ ꯇꯧꯔꯤꯅꯦꯕ ꯑꯗꯩ ꯁꯤꯅ ꯈꯥꯃꯦꯟ ꯕꯣꯔꯥ ꯈꯔ ꯇꯧꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯀꯩꯅꯣꯅꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯍꯤꯟꯖꯥꯡꯅꯤꯀꯣ ꯑꯩꯗꯤ ꯆꯥꯕ ꯍꯧꯗꯣꯔꯕꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯒꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤꯅ ꯉꯁꯤ ꯈꯔ ꯐ꯭ꯔꯤ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯔꯒꯦ ꯁꯤꯅ ꯖꯤꯔꯨꯝ ꯊꯣꯡꯕꯅꯤ ꯖꯤꯔꯨꯝ ꯊꯣꯡꯕ ꯑꯩ ꯃꯆꯤꯗ ꯈꯔ ꯄꯨꯡꯉꯒ sini iromba sini hawai thongune aba kena kasari hawai do aduna thongune sini kadang udah hawai yang janin deh degi sini bora ne aba khamin bora sini ngagi kebab ini pelajar do maya mau ai hujik chakcha hige Saya tuh mau demi aku udah apa kayak ada tapi kan berdua lagi nama itu mungkin harus yang potong tahu ya pak itu nam cak mau begitu udah ya pan itu masih nak main apa ada nang udah मैं अमित सी सुझाव रहे मम्मी कैसे उस वक्त साक्षा बना पानी रो मजा हाउ दिया उन्हें हाउ यारो कदम नाम तक तो aku dia mungkin di mana dia pak kalau ada hal mantap mapancat laga video kapok ko pala ng deda aduna ngasi muwang ni lumtaw ra bani video di thangat ba jade do aduna hawa jaw xin bạn à hơi về bún nè कौन डाइटिंग कर रहा है डाइटिंग कौन कर रहा है
मैं तो सोच रहा था डाइटिंग हाउट्रबा बोला नहीं पता हाउ रंगे अच्छा तुम हाउ रंगे बोला हाउ रंगे चावल हम दे ngon đúng ya sa bu sui sui nang si jam su hao re ani di bora di hao ram de ado ngasi gi oina ai keno se se tham mage video se net te phajaba ngai ba video pune ma kya ko ngasi gi oina tham ge me bye bye